Housing ahanbada maruoiba pau. Paddy harvester machine low loina khaure phausu machine yeire ahongba kaya asina maram oiduna hana mamangda fanglamba khusumandi paisa paiba machine leiba ngamba singi oikhre hairi. Manipuri University bu awangba thakta pukhatna bu honabada haibasi Manipuri University Teachers Association mutagi pandamni haina association ki president Professor Devananda Ningthozam na phongdokre. Amadi awang nongpok lamdamda mathang chahidagi ahanba commercial pilot training institute ama leiragani hairi. Miyamna government piba COVID-19 ki SOP sing ningthi nangang na chatuna chathokpa matamda mask upiba sanitizer sizinaba khutsa seng na toina hambiba amasung foot taruk ki distance kang na chatpa haiba chatna kanglon sing asi tung induna COVID-19 nagi ngakthok minasi loina na chahi 19 gi mathakta leiba miyoi sing na COVID-19 vaccine soidana kapthokpiu hauzik pau sandongna pizari Bisnupur district ta ising khara wana fangba amadi khara thengna fau hun khiba lofam khara natana atai lofam ayamba low lokpa luisinarak narakle mamangai dadi low lokpa gi thabak asi poyu matamda lawmi singna khulang chatnaraga fau khawba loiraga paisilaga natraga khudap oina low yainarami lawmi masagi fausing imungi miyoi singna subada natana atopa gi susuduna khusumal fangduna lawrok pangthada kaida fau hapchinba Kusuman su fangduna nungaina lainarami adubu ngasidi makhal kayagi paddy harvester machine low loina khaure fausu machine na yeire oragli ba ahongba kaya asina maram oiduna hana mamangda fanglamba kusumandi paisa paiba machine leiba ngamba singi loina oikre hairi fibam asida khwarakpam suresh kauba fubala ward number 2 da leiba fubala chinglo lokonda low yairamba lawmi amana Pony TV da Fongdorpa Matung ina Messina Tabak Surakpa di Ekoina Thingmang Amloi Adubu Low Sinmi Singi Sentok Laizanaba Amadi Kusumun Karak Fangnaba Lengakna Faulokpa Loi Kraba Lobuk Singda Makal Kayagi Mahi Mairong Sing Thana Batarang Tobirabadi Lawmi Singi Semitlon Karadi Fagatpangangani Hairi. Manipur University bu awang bathakta pukhatna bahona bahaibasi Manipur University Teachers Association mutagi pandamni afaba chama tawda asoiba amani yauduna question leak oibagi case thokpani adubu makhata na thoktana bahona gani haina mutana sinduna MU gi court hall da pangtokpa muta annual lecture English ngani kunmathoi gi thoramamada mutagi president Professor Devananda Ningthozam na phongdokre the state of affairs academics to administration haiba hiram asida pangthokkiba thoramaduda MU की वाइस चांसलर प्रोफेसर एन लोकेंद्र अमसुंग गुवाहाटी यूनिवर्सिटी की वाइस चांसलर प्रोफेसर प्रताप घर ज्योति हैंडिक सुसरुक याकी मुतागी प्रेसिडेंट प्रोफेसर देवानंद निंगथौजमना मखाताना हाइकी लमदम असिदा लैरिबा कॉलेजसिंग असि अथुबदा यूनिवर्सिटी ओनखिबा ऑटोनोमस ओइखिबा नत्रगा पुंगु मुथतखिबा याबा फिबमदा लैरे सेंट्रल यूनिवर्सिटी सिंगदा एंट्रांस टेस्ट असि नेशनल टेस्टिंग एजेंसी ना पांगथोकलबा याना लैरे मरम असिना महेरोइ सिंग क्वालिफाइड ओइबा मथौ तारकली नेशनल इंस्टीट्यूट रैंकिंग फ्रेमवर्क दा मणिपुर यूनिवर्सिटी सु टॉप रैंकिंग दा यारोकनबगी पांदमदा इमिनेंट पर्सन कया कौदुना यूनिवर्सिटी असिदा थेंगनरिबा प्रॉब्लम सिंग असि करमना फेस तौगनी हाइबगी मतंगदा युमलो नना लैरिबा गुवाहाटी यूनिवर्सिटी की VC लाक्तुना ngasi प्रोग्राम असिदा सरुक यारी हाइकी कोई एग्जामिनेशन सिस्टम ना कमाइन तौ अदगी मयाम छुताबिरा मगनी 2020 दा होदोकिबा नेशनल पॉलिसी ऑन एजुकेशन मसिन अहोम याम लाकदोरी BSc चेई अहोम ओर मसि चेई मरी वर कदोनी को अदगी कोई एफिलिएटेड कॉलेजेस चेई तरा कोनी मतुंगदि एफिलिएटेड कॉलेज अमता लेबी यारो either college to university on gibama natraga autonomous college on gibama natraga mutkibama sigumba technar kadabu challenge me aduga loina na moji system na laik tambiba aidi botany zoology biochemistry biotechnology physics kadam tambi yaro
अदुगी फिजिक्स की botany की chemistry की कोर्स है अदुगा skill development की कोर्स हापचलू अतई थी कोर्स हापचलू हाई में Awang Nongpok Lamdamda Mathang Chahidagi Ahanba Commercial Pilot Training Institute Ama Lairagani Hairi. Institute as in North Assamgi Lakhimpur District ta Mathang Chahigi January Thadagi operate Toba Horagani. Academy Asi January Kunmangada Sangaragani Haina AAI Dagi Fangba Pau Amana Hairi. East Amazon North East ki Redbird Aviation gi Mihud Golda Liza Neng Nong na Hai. Training activities Hongna Bathabak Pakatpat Lusilakli. Lilabari Academy da Malemgi Mafam Kayadagi Lakpa pilot singsu train Tobayagani Maru oina South Asian Lebak Singi oina commercial pilot oining ba Mahiroi Singda Academy asina Chauna Mate Ohelagani Haina Makata na Fongdoki. Senapati District ke Solid Waste Management Plan amangasi PHED Minister L Dekona Karong da Sangakri. Plan asida KZ Yankai batch ki West Plastic Pyrolysis plan ama KZ Chama Beski Biomass Briquetting plan ama loinana ton Tara Beski Organic Composting plan ama yauri. Plan asi Manipur government gi PHED gi CCDU na sponsor tawani. Plan asi da Senapati District ki solid waste sing recycling tawani hairi. Thank you. Passenger puba gari singna Mahiroi amadi miyam dagi gari bhara loning ba mamal lauriba asi athuba matamda hanthan gadabani haiduna Manipur College ki Mahiroi singna pung amarom mayai lambi thingduna ngarang khongjang changsinkhri. Khongjang adubu laksinanaba lakiba Singzamai Police Station ki police personnel singna nupi police yaudana Mahiroi nupi singda masapai duna inki haiduna Mahiroi singna maral siki. Thaudok aduda Manipur College ki Mahiroi nupi amakhak Asok Apan Nangki, Khongjang aduda Saruk Yakiba Manipur College ki Social and Cultural Secretary KSS Dizena Mahiroi Singna Gari Bharagi Matang da Awaba Kaya Mayong Nariba Asi Lengak na Thuba Matamda Yengsin Binanaba Taksin Baga Loinana Karigumba Mahiroi Singna Sang Siliba Khongjang Asida Lengak na Tumina Lesin Bathokla Badi Mahiroi Sing Amata Oina Punsinduna Akanba Khongjang Sangsilagani Haina Fongdoki Matang Sida Aten Break Kamalawinasi Leho Kunai Kanva Luptin Lakalgi Mapo Kumon Foundation Dega Mari Lainana Pangthok Saba Hayengi Dama Gelhomi Ekoi Pulasi Haiba Wakal Parinda Lakalga Kusam Naduna Chatminariba Farmers Club Ikal Isak Lipul Amadi Puyana Puthok Saba Leibak Ningba Amadi Matamisai Taramathoika Pongzabagi Tauramama Lakliba Poinu Gitaret Nipanba Irai Numit In Kumzali Singaniga Kungamathoi December ki tarik tarada awang biosida laiba asa cinema hall da pangthok saragani Isai Singasibu Sakpigadaba Saisak Singdi Lakshmi Thongram Pinky Saikom Amrika Sorokhaibam Arvin Chingwani Masida Sunatana to Pasaisak Pakayamasu Miam the Kudol Tamjagani Taura Masida Aimol Kodam Pai Kulgi Kunja Singna Aimol Jagoi Kimaski Jagoi Kanglofna Togo Jagoi Kudol Tambigani Hairiba Thauram Masida Ireisa Singna Sarugyabiu Thauram Mapung Phan Biu Yelhomi Gilipul Chelen Biu Haina Lakalna Nolukna Paujinjeri Breaking Matung the Taram Nokchari Makataba Pau Pizeri. Mari Shuba Kishan Festival Lautai Bante Ngai English Singani Kunmatoi Ngarang Tamenglongi Nam Kaulong Village da Pangthokri. Tauramadu every perfect gift is from God Haiba Hiram da Pangthoki. NPF Manipur Unit ki Vice President Amasung intending candidate Kangthong Nang Panmaina Tauramadu ki Chief Guest Oiki. Lautai Bante Ngai Asi Kumamagi Laurok Lorakpada Kunza Sing na Harauba Fongdokpaga Loinana Isorda Thagatpa Fongdokpa Kumhaini. Inke puling lana, lau tai lana, lau ma lana, lau ma lana, lau pun lana, lau ma lana, kama lau tai lana, lau tai lana tai song, lau wang lana sa lau mungkin hedi teh lana song pun ngai ni, hak ngai pun number one ini ngai mungkin macam, hei pun malah luar ngai, ngai ngai sana, ai pun makan luar.
kuma ai ni hay cũng mấy trong phuling phulu lâu mà đôi lâu năng ngại khang số mình ta học lâu phổ Moreda Custom Preventive Force CPF oina posting pikiba Custom Inspector ama mahaki sentoka maral matunga chana dabagi damak Central Bureau of Investigation CBI nangrang case ama lokhatkre Custom Inspector adugi maming Psycholen Kipsen kawi mahak Englising ani tara mangagi January thadagi chahi asigi October tha fawgi manungda lupa crore ani dasmik taruk sino lay haina report lo tawkibagi loinana More amadi Kangpokpida laiba Inspector asigi mayumda CBI gi team amana thiba humbagi thabak chathakri hairi Lamlai Assembly Constituency gi manung chana laiba Sekta Khulda political activists Sapam Kangleipal Maitai gi mijing makhada anirak suba oiba larba imung singda senthok leinabagi pandamda Fisakol Yongkham yenthokre Sekta Khulda laiba imung chamada senthok lehenba amadi mating laiba senthok leibi nupi khunai ama semgatnabagi pandamda Fisakol yenthokpagi thoram ningol chako banumitagi hokibani haina lamlai mapari thawgalupna hairi Sekta Khul khaktagi oina lokhatpa khongthang asina ngasidi Sekta Khulda awonba puraknabagi achauba khongthang ama oirakli lamlai maikaida ngasidi chauna ahongba ama purakpa ngamle election ama laklagadi chak chanaba sen yenba yum kupnaba tin yenba lebak thonba lambi lamjauda nung chaithokpa amadi meeting tawbasi vote ki chanabini haina khali hariba mayamsi tawdragadi election mandre vote mandre Migi makhongda chongsinduna khoramlagadi vote khomba lakle haina khanare masi miyamu apangwa siba ariba chanabi singni mirep ama oige hairagadi maramdam nungsiba marebak kidama kathokpa ngamjaba mioi oigedabani lamlai maikaida afaba ana layeng sang karamna lehengani karamna afaba mahi tamfam sang semgatkani haibasing asina hena maru oiri pumnamak asi sapam Kangleipal mitaina lamlai Assembly Constituency asigi mihut oina kakraba matamdata oirakani hairi India amasung Myanmar leibak anigi marakta lalon itiki thabak chathaba yanaba Myanmar gi maikaidagi Indio Myanmar Friendship Gate number 1 hanglagani haina Deputy Commissioner Technopalda Tamu District Administration Body gi Chairman Cho Antamong na chithi tharaktung khangalakle hairi chithi aduda COVID-19 na maram oiraga India amadi Myanmar lebak anina Englising ani kungi March 10 dagi ngamkhai paring thingduna lakhibani adubu housing Myanmar gi Tamu District amadi India gi Technopal District ta COVID-19 mapung Fana Laksin Bangam Labanina, Lebak Anigi Marakta, Chatharambal Lalon Itiki Tabak Makhatana, Chathaba Yanaba, Indio Myanmar, Friendship Gate number 1, Asi Myanmar Gi, Maikaidagi, Hangba Horagani Haikri. Adubu Gate number 2, Amadi Atai Mafam Singi Oinadi Makhatana Border Sil Taukigani Hairi. Adubu Karamba Matamdagi Hangadabano, Haibagi Chapchaba, Waroldi, Palaktaba Maram Kangbangamdri Hairi. Karnataka gi Bengaluru da South African National Tara Mari Makong Khangdana Thiba Phangdre. Makhoi November gi tang Tara Nithoi dagi Kunithoi Fawbagi Manungda Bengaluru da Thunglakibani Hairi. Omicron casing Thengnarakpa Matungda High Alert ta Lariba Health Department na Thiba Khangdana Lariba Myoising adu test tauba Fangbagi Mak airport ta Makhoina Piramba Laifam Sing da Chatun Thirubada Leramdabani Amasung Makhoigi mobile number sing su switch off ta Lairi Hairi. Health Department na Police Department da mioi sing asigi mari makong thigatna wa khangan khre hairi ngasi Imphal da phongba pauche singi maroiba pau khara yengminasi Sangai Express Kuilong da Outreach Program Singtam Chokhat Minabana Nungsinaba Purakani Gari Bara Hen Badagi Mahiroi Sing na Mayay Lambi Thinglure Congress da BJP Buhun Kre Myanmar da Halan Kinaba Khangan Kre Poknafam Puthoragdiba Bill C Manipur Kai Biaba Bill ni UCM Chief Minister na Saruk Yaba Outreach Program ama Tamenglongi Kuilong da Pangthokre BJP gi Dictatorial Sasan Challenge Togani o Joy Henlumgi Anauba Polam Singi e-catalog Puthokre Handloom and Handicraft ki staff singi taruk suba pepi naba thorang tore es achowa Huyal Lanfao Public Work Department ta sunglei leitab staff amagi mingda chahi mari romgi tolop kaithok khabra Governor na jiri wamgi miyam da Omicron gi matang da section naba khangan khre
sing saukat hanbana furup singya phaba mari purakani CM naharol ge thodang CM da haisi scheme da call tawkiba mioi amatagi wakat thabak oina onthokte bakta charandas state sida thong manana saukat labata da community singi marakta afaba mari lakani chief minister handloom garment amasung e catalog launch tokre Myanmari nation ama fine thialaga maram dalan Hauzigaroi bida maroi ba pau amukhana Paddy harvester machine na low loina khawre fausu machine na yeire ahongba kaya asina maram oiduna hana mamangda fanglamba kusumandi pesa paiba machine leba ngamba singdi oikhre hairi Manipur University bu awang ba thakta pukhatna ba hona ba haibasi Manipur University Teachers Association mutagi pandamni haina association gi president Professor Devananda Ningthaujam na phongdokre Amadi awang nongpok namdamda mathang chahidagi ahanba commercial pilot training institute ama leiragani haina Matang sida Pony TV na pizaba nungthilgi Manipuri Paulo izare yengbiri papum namakpu amuka na khurumzari